Da, kya karigi ngai ba? Ngai ha oi. Kuidawi thing ade. Mingsil mamangda khara thingdokre. Saun ko da. Saudeda. Kuidawagi saudoino. Ado aidi sakta ngabo mi do. Nate ko. Thamoida ngawjaba mi ni. Nangna mingsil mamangda pung kya lepasu. Fajaba dress setlasu. Aigi mitsina ahenba kaisu kal over leiti. Aina kitang kesalaga tholak tredi dana hanna fawba yengbidaw mandaba. Aduini. Yes. Yeksin teshan drasu adum fajaraga leiradubu. Kaidawagi ahenba pammino. Ahenba pammibagi wana tiyeda. Icham chamna leiba punsina hena pamme idi. Aduna nangsu yam chamhani. Adugi haiba. Hoiba. Aisu khangeba.